खुरुमजरी इमेज टीवी मीडियम ताबिबसिंगबु मेने नोमाइटिम नतराम ओक्सरी ngasi nungthili pau pizari मियोई लाख मरी रोम हेनबना सरुक यादुना मणिपुर कनबा खोंसत सत्ख्रै मियांगी ओइबा मफम पांगथोक्तुना अमत ओइना वारेब निपान लौख्रै लौखिबा वारेब सिंह इंडिया की प्रेसिडेंट प्राइम मिनिस्टर द थारगनी हाइरी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना सिंदुना मणिपुर कनबा खोंसत हाइना मिंगथोनबा मियांगी अचौबा खोंसत ngasi थांगैबन थाव ग्राउंड दगी अयु पुंग मापन दगी होदुना सत्खिबा खोंसतता तोंगान तोंगान मफम दगी लाकबा मियोई चा कयाना सरुक याखिबता नतना कैसांगथोम अमदी वांखै केंद्रगी एमएलए सापम निशिकांता अमदी थांगजम अरुणसु सरुक याखि ngasi gi khongsat aduda miyamna manipur gi yalhomi muthanna tawriba india gi thausu khudakta lepkadabani india gi kanglu furup naiba thawong yaningde narco terrorism maru phuktat lasi mapandagi landarakliba narco terrorist sing takthokhigadabani narco terrorist singa su tongnaba yaroi nrc sananaba thorang thuna paikhatlu lan loi river fawba khulai lokhatpa yaroi lan loi river fawba combing operation tawba yaroi haiba kholaw khaya lokhi ngasigi khongsat adu thangmai banthau ground dagi horaga khoyathong nagampal fly over bridge bt road fawraga kangla mamang tamna laklaba matung dm college road pwd office mamang tamna laktuna north aoc kekrupat mamang da laktuna khuman napak ta loisinki khongsat adu gi matung khuman lampak indoor stadium mamang da miyangi oiba mifam ma pangthokhi mifam adu da kokomi gi coordinator somorendro thoksom retired session judge aribam nautenesori Reader CSSEIPMU Dr. Thiam Bharat Social Activist Advocate Laisangthem Jadu Social Activist Yumnamcha Dilip na Thauramgi Thauburel Sing oina saruk yakhibaga loinana thokliba wathok asigi matangda tongan ba wakalon sing fongdok nakhi मियांगी मिफम अदुगी मतुंग अमत ओइना मिफम अदुना वारे निपान लोकी वारेब सिंग अदुदी मणिपुर की अपुनबगी सक्तम हिरम अमत द थुकाइबा यारोय मणिपुर की यलहोमी मुथन्नबा तौरिबा इंडिया की थौसिल खुदक्ता लेपकदबनी इंडिया की कांगलु फुरुप नाइबा थौसिल खुदक्ता लेपकदबनी मपानदगी संगलकपा इलीगल माइग्रेंट सिंग अमदी जिन कुकी नार्को टेररिस्ट लमदम असिदगी तांथोखिगदबनी जिन कुकी नार्को टेररिस्ट सिंग सु तौनबा यारोय इलीगल माइग्रेंट सिंग तांथोखिनबा एनआरसी खुदक्ता नहननबा सेंटर अमदी स्टेट लेंगाक अनिना थबक लखटकदबनी लान लोइसिनरी फावबा खुनगाकपा सिंगदगी खुलाई लखटपा अमदी कॉम्बिंग ऑपरेशन तौबा यारोय मियांगी मिहुत ओइना लेरिबा एमएलए मिनिस्टर सिंगना मटिंग लैबा मणिपुर कन्ननबा थौना फना चोंथोकदबनी हाइबा सिंग असिनी हाइबा वारेब सिंग इंडिया की प्रेसिडेंट अमदी प्राइम मिनिस्टर द थारगनी हाइना कोकोमी की कोऑर्डिनेटर सोमरेंद्र थोक्सोमना फोंदोरकली ngasi satkhiba khongsat asigi matangda mahakna hai lamdam asida thokliba wathok asi india lengakna amukna external aggression ni haiba amukna maitai amadi kuki ani gi marakta thokpa wathok ni haiduna miyamda samhanba asina maram oiraga wathok asigi asengba achumba adu malemgi miyamda khanghanaba amadi indiana sanariba geopolitics ta manipur asibu india ki ama oina khalaktaba मियाम असिबु सिटीजन अमनी हाइना खलक्तबना थोलिबा इरांग असि ngasi फावबा चथरकपनी हाइबा असि खंगहन्नबा पांदमदा खोंसत असि पांगथोकपनी हाइखि इशूसे कुई अबदी मैतै की मरकता थोप इशूनी अदना कुई अमदी मैतै की वरी सानग फनी हाइबसी मयाम ताबिनमनी मदु हारेपुदु मरम ओरगा असेंबा ओइबा इशू सिगी भाइलेंस की मसक अदो मयेक सेंगना कुकुमिना मियामना ताकु खंगन थोक ताब्रा अदि मालेंग मियाम द योन ताब्रा खमदगी खोंचेत असे कोई सिंजबनी औन कोइबा इहोसिदी इंडियाना मा जियोपोलिटिक्स तौबुदा जियो कोई सिन्ना को टेररिस्ट सिंग जे खुलाई ओइना सिनरगा मैतै स्टेट गवर्नमेंट दा मनि मणिपुर मियाम दा लंदार को हाइबसे असि याम मयेक सेंगला वाफमनी आदिबा कोई वायलेंस अखा सार सांखाना कोई चथबनी हाइना लौगनी अदुना मरम वर्गा मियाम दा कोइबा असेंबा इशूगी मसक असे मयेक सेर खन मथुक ताबदगी अखोई स्लोगन कया ग लोइनना अखोगी मणिपुर कन्नबा फुजा असे सचबनी काक्सिंग डिस्ट्रिक्ट की CDO यूनिट काक्सिंग आरोंग पुलिस स्टेशन टीम अमदी A126 बटालियन BSF की अपुनबा टीम ना ngasi ayuk pung 8 tagi 9 minute 15 फावबदा लफुपा तेरा एरिया दा थी हुंबगी थबक सथखरै
Operation adu SP Kaksing Thoksom Bikramjit MPS ki supervision makhada additional SP Operation Kaksing Binoi Songtham MPS na luchinglaga CDO Kaksing gi OC Subedar S Birla amadi OC Arong Police Station Inspector Sabungbam Subol na assist tauki maduda apunba yumthong nifuda changduna thi humbaga loinana mioi samaga kunlom verified tauki mifam pyungi paudi leite hairi ngarang numidang pung taramathoi khara helakpa matamda Imphal West ki Elangbam Leikai Leirak Macha leiba Elangbam Brojendro sahi nifumapan apokpa leikhidraba Bhuvaneswar kaisam thongdagi mioi asigi yumda masak khangdaba singna hand grenade ama langsinduna pokhai lamle hairi bom adu yum adugi makha thangba sangoi gi sarukta taduna pokhai khibada yum adugi wall amadi yum gi mathak thangba saruk sing akai atoi thoki amadi thangnana leiriba yumdasu bom machena panki thodog adugi matangda imung manungdagi fangba paw amagi matung ina ngarang sakhangdaba mioi khara car amada tongduna laklaga bom adu langsilambani hairi thodog aduga mari leinana ngasi laikai aduda leibi maira 5 gi yum RK Indirana Paumi Singda Fondokibada Asigumba Yumlakta Bom Pokhaihanba Asina Imung Manungi Mioi Singda Kahina Aki Akang Pibata Natana Yum Thangnari Basingdasu Pakat Pa Akiba Fokhale Masigi Matungda Amukhana Tawidana Basu Apil Tawrakli adugumba aki akhang thokdana mafam marang khangdana bol mangchamba praja miyamda aki akhang pibache asi tawhanjaning de haina matungda su tawbiganu moin apamba do leiriba akhoigi nupi lekai ama leirabadi nupi loki maira paibi khangde ama khangde leiribani club leiribani adaidu da hana tana biraga pau pibiraga akhoi sigum mi sena sumaina akhoi nuaina dabale sigi ja compromise ong to minaba sinbiu haiba wai do thabiramaga di yamna penja gadabani adona tana makoina bomlang chandana ki khang pibache akhoi thawai hajang yauna praja maoina akhoi mijam maoina yajaningte haibache media gi thongda thamjari World No Tobacco Day 2024 की थौरममा Directorate of Health Services and National Tobacco Control Program State Health Society amadi National Health Mission Manipur na sinduna Protecting Children from Tobacco Industry Interference haiba hiramda Jenims Auditorium da pangthokrai Thauramadu Health Services Manipur ki Director Dr. O Sanahan B Jenims ki Medical Superintendent Dr. K.S. Lokeshwar amadi Public Health ki Additional Director Sanboy Golmaina Thauramadu ki Athoiba Mithunglen oina saruk yakhi Thauramadu mari leinana Health Services Manipur ki Director Dr. O Sanahan B na phongdorakpada inkhalakliba na Anbo hidak mana sizin nabadagi karam na laptop gani amadi hidak mana saba mioi simbu karam bamongda afaba lambi da purak na bakona gani wakal mapung fa riba mioi sing da hidak mana puthok liba industry sing na ka hen ba makoi gi pothok sat na ba hona bada ahen ba advertise toduna angang sing bu nisha gi ifakta sing shin na ba khonari masida wakal ning thina khanba ngamdri ba pikli ba angang sing na nisha chaba khara haurakpadagi mapung fa na saduna hidak mana thadokpa ngamdaba hidak mana sabana hidak mana adu da yauri ba narcotic side ba pochak asina makoina seasonary ba hidak mana sing thadokpa ngamhande masina maram oiduna makhal makha kaya gi laina pokhan bada hidak mana na sauna mateng pangi maram aduna aikoina school college leiba mafam singdagi meter sama ki manungda mayai kaba nisa khudingmak yonba thinglibani hainasu phongdokhi tobacco sisinnarakanda akoida sense of well being ama phawba dongna tawba aduga ngasai miduna ma ngasai madugi sense of well being akoigi euphoric keno se full sense liko adu phangna dabagi damakta tobacco sisinabane adagi muk tobacco si akoina addiction la ki haitaragadi magi ngasai hana sinariba dose adu su kuina sinaragadi dose hengatpa ma darkar tar eba habidi sina amu drug to the particular substance to be a property neba tolerance and develop to neba aduna anisigi substance to ga sinari ba mi siga anisigi interaction duna addiction is to hold up neba Samom Kriti Death Anniversary Observation Committee Nambol Kangmong Maisnam Likai Sinduna Kuntaret Suba Samom Kriti Ningsing Kumon Imphal West District ki Manung Sanba Kangmong Maisnam Likai de Leiba Kriti Mong from Dangasi Pangthokrai
ꯊꯧꯔꯝꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯀꯥꯡꯃꯣꯡ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤꯕ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯁꯥꯃꯣꯝ ꯀ꯭ꯔꯤꯇꯤꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ Samom Kriti Death Anniversary Observation Committee Nambol Kangmong Maisnam Laikai Convener Samom Nabakumar na Fongdokibada 1978 da Singjamai da Laikidraba Kangmong Maisnam Laikai dagi Samom Kriti bu Ningsingduna Thauramsi Pangthokpani Thauramsina Layoi Khraba Kriti na Thong Manana Sokhat Minaba Khunai ama pamjaramba adu mahaku ningsingba numit asida miyoiba khudingi thamoida fauduna punna saminanaba nungaina hingminaba khunai ama oirakpada taibang mapuna thaujalbiba oirasanu haiki Chini maida no na ke jomba baba ni jira na hi kuntere chaba kumon thamne amana Maya me aigi hai pamina jaba yamba Maya me no nindro tuna Maya kumon thawang jiro na pang bhan mira mente Maya puna ku thakatso Ngasi ayuk New Delhi da chukhiba akanba nong aduna maram oiraga New Delhi gi Indira Gandhi International Airport ki Terminal 1 gi roof ki saruk khara tek tharakpagi thodokta miyoi ama sirei mangan asok apan nangkhrei Terminal 1 gi roof tek tharakpa saruk singadu car singi mathakta nansin ki hairi thodok aduna maram oiraga Terminal 1 dagi Paikigadaba amadi thunglagadaba flight sing suspend tawkibaga loinana domestic flight sing Terminal 2 amadi 3 da departure amadi arrival tawnabagi damak thorang paikhat khre haina Civil Aviation Minister na phongdokkhre Union Minister for Civil Aviation Ram Mohan Naidu Kinjarapuna mafamduda chattuna yengsinkhre laikhidraba miyoida lupa lakh kun amadi asokpasingda lupa lakh ahum piragani haina su lauthokkre Tek Tharakiba Terminal 1 gi saruk asi sahi sigi March tarada Prime Minister Narendra Modi na sangha kibani thabak mapung fana loisindana election gi vote khomnaba sangha kibani haina Congress President Malik Arjun Kharge na maral sirakli Matang asida ngasinu thili pau pijaba loijari midyeng tabiriba singbu amuka na khurumjari